Matamgi Manipuri Wari channel asibu tabiriba khwain pumnamakpu taram nokjari ngasi sumhau sangong Manglan tarasuba tangka kamok budana lagjari mayam punna taminarasi nubi khagna kappahi banati nupaso thamoi mapalubana kappahi sangsar sida thamoi laiman kana hingliba miyoi kaya amasu leiribani piroina ba mitengna yam warong jana ningamdana nangonay na kari lan karbagi haibagom chandago makai yingle nupi duda Amelia do yam hainadaba mataw ulado na yinglagli mana kalamba pumbado onarambada mayam songning bani mana di janglagli bado Thomas oiram gani na kalubani aduga mamukso kandi kanki bani Thomas oiba taragadi karigi jangakpagi permission long duri bano haina nupado na tam na hairagli aina nangoda gyam lang kragyame yam hainadego Buat lain doi dine, bapa nanjar. Yang main deko. Sila jangan kan. Nang nai buseng nagan. Ay buseng naraga nang nungai nalay nukan bro. Nang di. Hari bawa dulu fadri ngai Amelia na marak tatlan duna saung hai ragli. Lucas, Sadaf. Aduk karim na ba? Jokro jalo. Batung mana wai gimang dane. Among na sa tola kan. Lucas machin na hai fetching la duna saung hai ragli. Ingo di haujik sa handri ne. Aise faradi am phabani aduga fatadi engonda ge hena pataba misulai ro ngasi ge numeche nataba mamang de nangonda khon kan kiba yakraba adubu ngasi ge nangi naung na tawsina ai fu khon kan hanbani Amelia kumpham khangda mamit khane ingdunale Lucas na hari bawando achum mangakni Lucas na mangonda nungta khon akan basijin na dona wangangi balaitri phane sauna boy reso Lucas ti ingna tabna problem coding mok solve tawani Amelia soram tang sang handok la dun hairakli Please nang chakro ka daroke mina ngon ala nang khan ki batari aduga khwaina gi maroi na ai gi fiance nang khang khradine ai ba karini na khanne What fiance ba Hai ai henga story aduna thaina gi wari do puthorano aina fasan hairi kansida luselasi kanano nang gi story se Amelia du yam pongna karimna ba ongda khonda worok hairakli Arki Thomas ni wafam do tabada nupa made ikai masawang bani punsin kibana mamit ira jelakli adoba nupi magi thamoi di kan gyaw na kan kibana nupa magi mawang duda nungai taba kari so phawramde Lucas kuru kuda kulladon hairakli ame ai na sai kabalai raso nangai bungang piu ai nanga kaina bungam loi nang lohongina ai yamna wari nangna thaba jabata honingaso ai ngamna hotnagi Ibungo, nanguma nupa madam aina legadam nati. Aduga hana thoki ba thodo khoding magne accident ni haina khanok patam. Mingena kongi holak ber khangba. Hanak ti Lucas to sounding lakli pag hawgalak duna maya krak krak chik duna khodom sangla duna hairak lami. Nangina gon chapchana khang. Ai khang nate. Nangna suna sanari ba nupa si. Aduna nangna relation thambaso ai khang nate haibasi maso ai loina khang. Nupi mo iraga aduk lakchit kamba. Tuka chayde aduga roi boina sima de khangjalo nangi punchi aigi khutta lai haibase ngasi phawba aina nangbo sathina respect tawbane adugi ai pomna makhang thana lakbane nang khangnate nupi khudimang aina respect taw adubu nanguma na pimta ai thingnarakri thingnadaba soigi wando hairam dena sauna mafamadu dagi thokre Amelia sor fuina honduna asawmagi miding amagal loinana Lucas na chatki mamay kaida yengduna le maphana sawning lurabaso mikopsida akiba supolakle Iren jana phajana themduna thamlamgadabani hainaso wakalduda khalakle asumna leiri kanduda thongdu khanghangda hangdorakle junglakle misaktugi mamangda magi sakfamdo normal oina hotnabada awabamdi oire thama sofaduda jangsenduna phamna hanglakle gidawra Namai medo humangang airine kashito dida Haljiki nupama sauna jakridu na kanana Amelia do Thomas na dum hairak paduda mamit mana jab yungi wari po matang kraba hainaso bakat pa phawrakli Aduba tapna patharadan hairakli Kaino nida Anong balang pa pilose Asida lehobudo logi haiba Anda sida di minahano do daw kre haibagi ishom unkanamanida Oh, adoire Masu berani ni dode. Thomas I feel wakal tawa tu na tap na makswali. Ay bau juga dobo kaya tu nak mukhi kum tahu dah.
Thomasna shon ping na shon badu Ameliana ta dona kai bayambo kashina teda ado coffee ra kainum thaksidana Amelia da object da ni tarak dona harau hairakli hoi ai haigi gembo Ashomdana filni Jiko Robert abote makhoi hom pulle Mina so Jiko na call tawduna wari puna sanari Robert su makhoi miyam na haibadagi wari khangbani filni na wari sanan hairakli Phare akhoi pingning la kaino masala se ada seliba plan se hekta pangtho se kaino jai kaino yadro ada de okay tar se miyam Asomna mayam palap yanari makhoi wadu khangdri bahai babu lembia Thomas amandi Ronika khakni Ronika da wari pumbadu minana phazana hairaki hairi aduga lembia dana chatkani chatabi yari khak hairasi haina walo shinari Thomas da so paung pumbadu nupasting dana tamkri madi wadu da bada thongna phakatri chen mage plan do accident thokpadagi chen masarasi haina manon hongdorakli adu oiragana Amelia hoi imungna kitang oiraso sawma phagani haiduna lagliba kaming Sunday sida dawrasi haina yanari asum tawduna Minanga Ronika na Lembiambo yana batakli takpya mataklaba tungda yarakli mana yarakpadoda tungana makoi taruki WhatsApp group doda yare haina thajankri group doda Lembia di yawbu natte Robert su Delhi da mandom jagi manakta mamaga punna lakte yaro hairakpadagi madi chatpado yawraroi haina hairakli Thomas mandayam nungairi aduga ma Amelia gi maphamdadi asengba haidri mamanaba singa chatkadawni haina haijilamni Nungsibabu asuk sathi na hongba hongnabra natte nungsiba natte ngagi wakalin sinkibado gyakibani aduba thamoinga singma nungsiba apama posak amana mitmangda lairarabada karamna atay atopa mabu nungsi saduna laikini Ausate lai mamana ba mana Amelia gi oiba hangoi ningai oiba pa tamakhibadagi Amelia ba hainadaba mitengda yengba horakrabani mina hairakpa pungtha thajabagi wangak sunati Amelia gi lamchatsi manasu khara makhai di khangi madumakna Lebia da hena naksinaba maram oirakpani Sunday numitto chatnaba mama mapasang da haina dona ayaba longnari Minanga Ronika gaso Lebia hoida Friday numitte langtu na oina punna lairambani Thabak so dodai adum punna chatli Asom da sunu pasing duso Thomas oida punna lairambani japmani asom da tawrisega nupi sing da wa khanari Ronika na Adode hayeng sinam akoina puba yaba pochai singdo lerni ko thabak su chalor ado Sunday numisibu kai dress ani toiside minana dress ki wabu ameng te chelu ka dorge chinga dong na tamnina yare doide ai su dress kai se sige khalamini mathangi numit doni nupa na pi macha singdoga wari sanaduna noina du leiro kholo haidena wa khaidong na khre nupi singdo bajar chatuna pochai leiri Selfie stick ama su laisi haiduna leiri aduga salad ki mapot machai adai breakfast ko masem na baduna makoina leiri aduga sanga gi matang dongana nubasing da sinakri firol khara salengi sa haidana dukana mada chungakduna firol khalli baya tisar khara pothopiro asayam phabani ko quality se yengo hoyare khangi phatu su phaingang tan haiduse loi khangama jani ko dukan mapoduna amuk sainjilakli bhabi Asidi kriso to udabani ni yeng ko na pai bada khangmani ko Lebia na mo haijelakli as babi baya khadak to duso atum lawa dong ni ko kasho logda bida chalo ye khoi moigi wari do da minade nok tuna tari ko na last da t-shirt ahum khali jamana balet se haiduna off white machu ki t-shirt oina khali phorito dama icham cham man hainbe thabak mapada bigna labki safe da pitak hakli bado khakni Purito da yauri bahai mabo pidan do suyeng bada yam phazaba lit bada sam nungai ba mo oi makoi ni yum halak bada pangmanga mung tari kana changlak tuna dongan mabe khara chawba mada pot ado hautuna mapam chana thamde finligina ida soyen bya bana tego anang matang se lebuk lerabani sida soira dei matung tarak padagi chance phangba wa doi ni he ai budi soyaloida loina wa khangna tawro thabak do sara khodi sathi na soira roi Sarda nupa thokpiyo akoi chega sargi ga khalagani akoi ngasi tawriba pamna makse abathini hairakliba wanduda phinlena mukso mani asida nupa ga thokdade upai leite yare chak charsi adobo nang hangranu thengi hayna ta chaluro yumda chalamdai di noi ma bapa hoida phajana khoiramaga chatong plan mayam se success oina ba aduna fadari
Yari ai luin bab da jego lo chak char si aduga tumna ba shom da shuma khoi nupi hom do galoina na Ningthoi madi Ranjit ka do chak chari namit na joi da na ningthi na chatong ni ko hai baba na cha singyan ta jai Ronika gi wa do da Ningthoi da nok la do na icha ni kyan yam na da bani da ani sina khara ne pang bani nang na senara ga chatlu ko mama bina ga lem bia ga pang ye di hain do da tumin yam sing mani Ronika na hairakli wa wando mabani na khangi bani aduna pairap yeng ne chumi itan haiba ipa hawgalange ko ngasi di tumningi ai changi hai baba aduna bani bo yumla chakhi do hayeng se sumjat ki badane haifa changamage mama ha adumai ne hek dawro jalam dai ma bama una da fatte da hawgal wadi ima da hawrage mama khoi lo shilange kon yam basanate mama lebia mabani tawzarsano kon yam damnina ado aidi changi he asi haiduna Ronika do hot leiduna lebia girum la changkhatkri tawrishi ang haiduna Ningthoi do nokduna le machani do da mo anshin do na hairakle phari thuna lo shil ngana pathau ko hayeng wani na bani so ima changi ko haima kon chai pengage nangwai taisalo hoi Tabaing kang loirangka kana changakpada Ronika di isi na tumduna leiramni lembiana ibani su tumase ado 3 days na draw akoy lady se minama ko tulo station na adum kumlakdi mani ado tumaselo nganta hawgache yumda so changam doini na Sunday numit duni pung mari da hawgatuna nupi homdo wairam chichelli abo theshu lagduna mapi maro suram rahaina jik dawri aduga mana breakfast sembira ke haiduna serious semduna makhoi pulak jaminari mamai me mana laida haile katuna macha sing masoidan ngamdana ba mapu mangon da thawni jari pung taruk tarak padaidani makhoi mari mak irumai thajakre abo thedi ngana lotion maloi krabani made mapaga chak chakre tanja chana Ronika ga minanga gi mama mapa da so moidoina lagli rupi singduna lotion bangai bada pung ni panta sinkri makhoi homak light makeup oina tawi for to chap mana baletli aduba style de amuk tongale Leviana jeans ki skirt khuruten tak tawbi ama tak tawdo na let pare jeans jacket ama solidly aduga butchamaga Ronika na furito crop on thok do na letli aduga torn parallel jeans amaga khomitang yongbi khoning su pangyaw yaw de bi matongli minana mukjami makhoyani gayang na bada aduba phajai yeng bada de masu parallel jeans khaki machugi duda furito maning thangmadu yapsel mamangdana khara thade white sneaker ama tongi punglai loye dona makhoina pudaba pochai puthorak dona kum tharakle mama mapa singa wari watai tawri tanja duda napa singdu salagli ngasidi formal setri anang wasakta mamangaloina na lagli thamase jeans jacket ama letli manung nani champa t-shirt aduga black long pant amaga aduga butcha magoina tonglakli dress dinu pasang deng bada loina manai aduba finledi fashion khara yauna oi torn jeans ama setli oversized t-shirt na taktuk sil leather jacket ama letli maso do mag bots ti tongli napa khaido bots ngak tongli hainaraga lakpadu mal matau du nahan makaidi mature oiraba mi da mi man bani ngasidi teenager ma la goina lagli aduba jikona ama khara chamna oi moidagedi avo theka phileng gadi chapmana ri hain komni laibak phaba mana philingi mapaso mapalamna chirki boi bana ilai laina malcha tawriba khongchat seda yarak bani natrabani marai tore khara tawronga dawni mapana mabu matom thadok pasi kaya pamda bani nupi singdo dumba akhoi maong singdo mada maya kandana yengni philne super prap changselak-tuna Ronika da khana ba hawde naksangan bi purit kasina tawishang wani yengdaba na nari bema nangdi ha nangdi ai do mina dro nang dressing do nok tum nok sen gene sumai se pe maong se nang hawdo ma da ngai ne jiko na marak phathatli yare thosi thenga bani law pungsei mapan tar ka dore ngasai ri Thomas di lemia bu yengi bani adu nu pi mana di hanning birakri adu Thomas ngasi di sawnga pok lodri maram di ngasi si plan amagaloina na lak panina lemia ga pitak ching tak toba saban do bada mapungaw ngaw wani mama mapasting do kuram lamla batungda makhoi gari ni tawduna lagli Thomas lemia jiko mina amatongli asomda na Ronika philne abothe do tongkre poche singan do so moina tongliba gari do doina haplakli
lambi te leng bya ma poche khara se lai rakle gari manung da finle hoi do nungai na wari sane amuk khatna amuk langna adu bole bya de wa ma cheram tangang de ma Thomas bu yang warori bani pung tarama thoi taram dai adai du dani mafam da yaure gari dei mathang mathang kum thai mafam du ki phajaba du da makhoi wakhal do loina samat kri Thomas su tan cha yeng dana lonna lebya gi photo ka ya manam ngaya ka wa po tharanga poche sing adu lau tharanga mafam cha ma mi yeng naga tin du khan kri